Dear Manipur YouTube channel subing birba mayam pumnang pu amuka hana taram noksari han badem maru iba pawam update thamjage khulngak pa amadi state force ani gi marakta mukna bayaro ima sing National Highway 39 Imphal jiriba maikai de leiba aram Tengol Unit 14 gi khulngak pasing kem thadok tuna halagani haiba tabadagi maikai dom gi yamlaba mama oi bising thomjilak tuna khulngak pasing hanbe yaro hain kongjing singsin kre Manipuri Police Commando amadi aram Tengol gi marakta ningai sangdana bathok libasi kutak telebu wafam asi ilakta bathok labadi mama oi bising ga sogolan pam ama lakani haina maira pai bising gi maikai de thamlakli ngasi yurem bam makha lekai de leiba aram Tengol Unit 14 gi mamang de yamlaba maira pai bising thomjilak tuna khulngak pasing hanbe yaro haina sangsin ki bokhongjing adu saruk ya ki ima sing na phungdo ki bada ima sel gi marakta imu nai mutana duna yekna bana pen gadaba thabukta amata isa singna tauba yaroi haiki khongjing adu da saruk ya ki ba awang kuno mamang lekai maira pai bi secretary Khuman Thems Sandana na hai Manipuri thugaina ba hotnarakli ba yekna basing asi punna thengna mina gadaba luraba matam asida Manipuri Police amadi aram Tengol na khaibung tanarak page mami urak pa asimang mama oi bising na thamoi sokna nungaite Police Commando amadi aram singi dimakta mama oi bising na lebli amana amabu machin manauni khanna amuk hanna lepmin no haiki amarom da imasel gi marakta muk narak pagi mawong ama lakli ba si yaning da utuna kai sampat masin da sega road konjing hazari lekai nupi lup na khungjing singsin khre khungjing ardu da saruk yakiwi nupi lup asigi advisor huidrom Bisoya na phongdo ke bata state asida thukleba thatara phajilak loba irang asina mi kya gi thawai mangduna mang ata kaya su mayok na hali sair ka sida imasil mukna bagi mawong ama lagliba asmak lebak thibani khulngak pasing thorak leba asi state force ke mateng pangli bani masida aikoi masen onsin na duna leibagi mahutta soi ki belai rubasu amana ama bungak thok ngak sin tawna duna Manipuri kanana ba punna hotna binasi maramas na state force amadi khulngak pasing na khulai thaduk piganu loina na sathariba Manipuri Legislative Assembly from the Kuki militant singi su makhata na sathadan warep duna center taksin gadabani haina sunupi lup asigi maikai jigi phungdorakli